National Program for Control of Blindness and Visual Impairment (NPCBVI) Thoubal na sinduna leibak asigi mafam kayada pangthoknabagum. Nifusuba National Eye Donation Fortnight Observation Day gi thauram ngasi District Hospital Thoubal gi Eye Block ta pangthokre. Everyday Heroes haiba team ga loinana pangthokiba thauram aduda District Health Society Thoubal gi Chairman su oiribi DC Thoubal Yumnam Robita, Chief Medical Officer Thoubal Dr. Wainokul, District Hospital Thoubal gi MS Dr. W. Rohini Kumar amadi NPCBVI gi District Nodal Officer Dr. Birbala Okram na athoiba mitung sing oina sarukya ki. Thauram aduda wangang laduna DC Y Robitan hai mit uramlaga khanguthakta laibak thiba thodok amadagi mit ukidaba mioi singbu amuk hanna mit uhanbigadariba eye donation tawbagi wakhalon asi pukjel yamna chawba mioi singi wakhalolni. Masida kanagumba singna mit donate tawge hairurabadi khudakta hekta maklauba lakadra natraga khangdaba chingnaba kaya lairiba asi koknabagi damak department amadi lengaki maikaidagi ahenba awareness ki thabak paikhatba tangai fade. I donate tawge haina thoklakliba donor singbusu aikoi pumbana pukning thaugatsi hai ki.